Hello ma'am kumai ꯇꯧꯅꯔꯤꯒꯦ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯁꯦ ꯍꯟꯗꯛ ꯀꯨꯏꯔꯦ ꯕ꯭ꯂꯣꯒꯀ ꯁꯦꯝꯗꯕꯀꯣ ꯕ꯭ꯂꯣꯒꯀ ꯑꯞꯂꯣꯗ ꯇꯧꯗꯕ ꯀꯨꯏꯔꯦꯕ ꯑꯩ ꯍꯟꯗꯛꯁꯦ ꯕ꯭ꯂꯣꯒ ꯁꯦꯝꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯈꯔ ꯆꯤꯟꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯁꯦ ꯃꯌꯥꯝ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯇꯩ ꯀꯔꯤꯝꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯟꯗꯛ ꯃꯥꯏꯟꯇ꯭ꯔꯥ ꯃꯤꯁꯣꯗꯒꯤ ꯄꯣꯠ ꯈꯔ ꯂꯧꯔꯦꯕ ꯑꯗꯨ ꯄꯣꯠꯁꯤꯡꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯟꯒꯦꯅ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯄꯣꯠꯁꯤꯡꯁꯦ ꯀꯃꯥꯏ ꯇꯧꯕ ꯑꯗꯨꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯦꯟꯇ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯤꯌꯔꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯅꯀꯣ ꯑꯗꯣ ꯐꯔꯦ ꯑꯩꯒꯤ ꯄꯣꯠꯁꯤꯡꯁꯦ ꯃꯌꯥꯝꯅ ꯃꯊꯪ ꯇꯧꯔꯒ ꯁꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯦꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯎꯠꯆꯔꯛꯇꯣꯏꯁꯦ ꯃꯥꯏꯟꯇ꯭ꯔꯥꯗꯒꯤ ꯑꯩꯅ ꯀꯨꯔꯇꯥ ꯑꯃ ꯂꯧꯋꯦꯕꯀꯣ ꯑꯗꯨ ꯀꯨꯔꯇꯥꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯌꯥꯛꯄꯅꯤ ꯑꯗꯣ ꯑꯩ ꯑꯌꯥꯛꯄ ꯀꯂꯔꯁꯦ ꯑꯌꯥꯝꯕꯅꯗꯤ ꯌꯥꯝ ꯁꯦꯠꯇꯦꯕ ꯑꯗꯣ ꯌꯦꯡꯒꯦꯅ ꯁꯨꯝ ꯂꯧꯔꯤꯅꯦ ꯍꯟꯗꯛꯁꯦ ꯌꯦꯜꯂꯣꯅꯤꯀꯣ ꯁꯦ ꯂꯥꯏꯠ ꯃꯉꯥꯜꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯋꯥꯎꯔꯦ ꯌꯦꯜꯂꯣꯗ ꯋꯥꯏꯠꯅ ꯃꯄꯥꯟ ꯆꯦꯟꯕꯅꯦꯕ ꯁꯦ ꯂꯤꯠꯂꯒꯗꯤ ꯐꯖꯒꯗ꯭ꯔꯥ ꯐꯖꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯎꯕꯗ ꯐꯖꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯧꯕꯅꯦꯕ ꯈꯨꯗꯥꯡꯁꯤꯅ ꯁꯥꯏꯕ ꯌꯧꯕꯀꯣ ꯈꯨꯅꯤꯡꯕꯤ ꯌꯧꯕ ꯉꯛꯇꯁꯨ ꯁꯨꯃꯥꯏꯅ ꯈꯔ ꯀꯩꯅꯣ ꯌꯥꯎꯔꯦ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤ ꯍꯨꯛ ꯌꯥꯎꯋꯦꯕꯀꯣ ꯃꯣꯏꯅ ꯁꯤꯁꯦ ꯍꯨꯛ ꯄꯥꯜꯂꯦ ꯑꯁꯤ ꯍꯨꯛꯅꯤ ꯁꯦ ꯑꯃꯨꯛ ꯑꯁꯤ ꯍꯨꯛ ꯄꯥꯜꯂꯦ ꯁꯤꯗ ꯁ꯭ꯇ꯭ꯔꯦꯠꯅꯤ ꯃꯌꯥꯝ ꯑꯁꯤ ꯀꯨꯔꯇꯥꯁꯦ ꯃꯌꯥꯝꯅ ꯐꯖꯩ ꯐꯖꯗꯦ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯩ ꯍꯣꯔꯦꯟ ꯂꯤꯠꯂꯒꯕꯨꯗꯤ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯅꯀꯣ ꯑꯗꯣ ꯑꯁꯤ ꯂꯩꯔꯁꯅꯨ ꯃꯊꯪꯒꯤꯁꯤꯅ ꯑꯩꯅ ꯃꯤꯁꯣꯗ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤꯅ ꯃꯤꯁꯣꯗꯒꯤ ꯂꯧꯕꯅꯦ ꯕ꯭ꯂꯥꯎꯁꯅꯦ ꯔꯦꯗꯅꯤꯀꯣ ꯄꯨꯔꯥ ꯔꯦꯗ ꯅꯠꯇꯦ ꯀꯂꯔꯗꯗꯤ ꯔꯦꯗ ꯑꯣꯏꯅ ꯎꯔꯦ ꯃꯦꯔꯨꯟꯅꯤꯀꯣ ꯁꯦ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯁꯥꯔꯤ ꯂꯩꯌꯦꯕꯀꯣ ꯃꯄꯥꯟꯁꯦ ꯁꯤ ꯀꯂꯔꯅ ꯑꯣꯏꯕꯗꯣ ꯑꯩꯅ ꯁꯨꯝ ꯃꯦꯠꯆ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯤꯒꯤꯁꯦ ꯂꯧꯕꯅꯤ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯅ ꯐꯖꯒꯗ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨꯁꯦ ꯄꯣꯠꯇꯤ ꯌꯥꯝ ꯐꯩꯌꯦꯕꯁꯦ ꯃꯤꯁꯣꯒꯤꯁꯦ ꯄꯣꯠ ꯌꯥꯝ ꯐꯩ ꯑꯗꯣ ꯍꯣꯡꯕꯁꯨ ꯍꯣꯡꯉꯤ ꯄꯣꯠꯁꯨ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯐꯕꯀꯣ ꯑꯗꯩ ꯃꯥꯒꯤ ꯐꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯐꯩꯌꯦꯕ ꯌꯦꯡꯉꯨꯁꯦ ꯃꯊꯪꯁꯤꯁꯨ ꯕ꯭ꯂꯥꯎꯁ ꯑꯣꯏꯅ ꯎꯠꯂꯛꯑꯒꯦ ꯃꯤꯁꯣꯒꯤꯀꯣ ꯁꯤ ꯂꯩꯔꯦ ꯃꯤꯁꯣꯒꯤꯅꯤꯀꯣ ꯁꯦ ꯑꯁꯤ ꯕ꯭ꯂꯥꯎꯁ ꯌꯥꯝ ꯐꯖꯩ ꯂꯤꯠꯂꯒ ꯌꯥꯝ ꯐꯖꯩꯑꯕꯀꯣ ꯑꯩ ꯉꯔꯥꯡ ꯇ꯭ꯔꯥꯏꯕꯨꯗꯤ ꯇꯧꯔꯨꯔꯕꯅꯦꯕ ꯂꯤꯠꯂꯒ ꯑꯗꯣ ꯁꯤ ꯌꯥꯝ ꯐꯖꯩ ꯑꯁꯤ ꯃꯌꯥꯝꯗ ꯑꯁꯤꯁꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯂꯤꯠꯂꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯃꯌꯥꯝꯗꯀꯣ ꯑꯗꯣ ꯌꯦꯡꯉꯨꯁꯦ ꯐꯖꯩ ꯐꯖꯗꯦ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯁꯨꯀꯣ ꯊꯝꯈ꯭ꯔꯒꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯑꯁꯤꯅ ꯈꯣꯡꯎꯞꯅꯦꯕꯀꯣ ꯑꯩ ꯀꯩꯅꯣ ꯃꯥꯏꯟꯇ꯭ꯔꯥꯗꯒꯤ ꯂꯧꯕꯅꯦꯕ ꯑꯁꯤ ꯈꯣꯡꯎꯞꯁꯦ ꯑꯗꯣ ꯑꯁꯤꯁꯨ ꯁꯦ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯇꯣꯡꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯅꯨꯡꯁꯦ ꯁꯣꯐ ꯑꯣꯏꯔꯒꯀꯣ ꯁꯤ ꯇꯣꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯤꯡ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯃꯌꯥꯝꯗꯤ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯄꯥꯝꯅ ꯐꯖꯩꯌꯦꯅ ꯂꯧꯔꯤꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯕ ꯃꯊꯪꯒꯤꯁꯤꯅ ꯁꯤꯁꯨ ꯃꯥꯏꯟꯇ꯭ꯔꯥꯗꯒꯤꯅꯦ ꯀꯩꯅꯣ ꯁꯤꯅ ꯌꯥꯎꯔꯛꯏꯁꯤꯅ ꯈꯪꯗꯦꯕ ꯍꯤꯜꯁꯤꯔ ꯈꯪꯗꯦ ꯑꯣ
ꯍꯤꯜꯅꯦ ꯁꯤꯅ ꯄꯦꯟꯁꯤꯜ ꯇꯥꯏꯞꯇ ꯕ꯭ꯂꯦꯛ ꯁꯤ ꯌꯥꯝ ꯐꯖꯩ ꯇꯣꯡꯕ ꯌꯥꯝ ꯅꯥꯜꯂꯦ ꯇꯣꯡꯕ ꯌꯥꯝ ꯅꯥꯜꯂꯦ ꯐꯖꯕꯅꯤ ꯌꯥꯝ ꯃꯌꯥꯝ ꯑꯁꯤꯁꯨꯀꯣ ꯍꯣꯔꯦꯟ ꯐꯖꯩ ꯐꯖꯗꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯁꯤꯁꯨ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯗꯣ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯅ ꯀꯩ ꯇꯧꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯁꯤꯒꯤ ꯃꯔꯝꯗ ꯀꯃꯥꯏꯅ ꯇꯧꯕ ꯄꯣꯠꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯍꯪꯅꯤꯡꯉꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯗꯣ ꯄꯣꯠꯁꯨ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯐꯖꯁꯨ ꯐꯖꯔꯦ ꯑꯗꯣ ꯑꯩꯅꯁꯨ ꯄꯥꯝꯃꯦꯀꯣ ꯁꯤꯅ ꯃꯥꯏꯟꯇ꯭ꯔꯥꯗꯒꯤꯅꯤꯀꯣ ꯊꯝꯃꯒꯦ ꯁꯤꯗ ꯁꯤꯁꯨ ꯃꯥꯏꯟꯇ꯭ꯔꯥꯗꯒꯤꯅꯦ ꯀꯨꯔꯇꯥ ꯀꯩꯀꯥ ꯁꯦꯠꯂꯒ ꯑꯗꯨꯝ ꯇꯣꯡꯅꯕ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯂꯧꯕꯅꯦꯕ ꯄꯥꯝꯗꯅꯀꯣ ꯁꯦ ꯅꯦꯚꯤ ꯕ꯭ꯂꯨ ꯀꯂꯔꯗꯅꯦꯕꯀꯣ ꯃꯥꯏ ꯀꯂꯔꯁꯦ ꯄꯣꯠꯇꯤ ꯌꯥꯝ ꯐꯩ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯐꯩ ꯁꯦ ꯑꯁꯦ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯄꯣꯠꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯐꯖꯩ ꯐꯖꯗꯦ ꯑꯗꯒꯤ ꯑꯩꯒꯤ ꯆꯣꯏꯁꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝꯅꯀꯣ ꯑꯗꯨ ꯐꯔꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯅꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯝꯅ ꯄꯣꯠꯁꯦ ꯌꯥꯝꯅ ꯂꯧꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯈꯔ ꯂꯧꯕ ꯈꯔꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯑꯩꯅ ꯎꯠꯆꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯎꯠꯆꯅꯤꯡꯗꯅ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯤ ꯀꯔꯤ ꯈꯟꯒꯗꯕ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯅꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯑꯩꯅ ꯂꯧꯖꯕ ꯄꯣꯠꯁꯤꯡꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯎꯍꯟꯅꯤꯡꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯆꯝꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯟꯗꯛꯁꯦ ꯗꯤꯋꯥꯂꯤꯁꯤ ꯌꯧꯁꯜꯂꯛꯑꯦ ꯑꯗꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯌꯧꯔꯛꯑꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯂꯩꯅꯕ ꯈꯣꯠꯅꯕ ꯑꯗꯨꯁꯨ ꯁꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯈꯔꯅꯤ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯨꯡꯗꯀꯣ ꯑꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯌꯦꯡꯁꯦ ꯗꯤꯋꯥꯂꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯁꯣꯞꯄꯤꯡ ꯆꯠꯀꯅꯦꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯁꯦꯝꯃꯛꯀꯦꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯕ꯭ꯂꯥꯎꯁ ꯀꯨꯔꯇꯥ ꯂꯧꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇꯨ ꯁꯦꯠꯂꯒ ꯑꯗꯨꯝ ꯎꯍꯜꯂꯛꯀꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯈꯥ ꯇꯥꯅ 1, 2,